कारबारा वाला सिंह गाड़ी अनो अनो को चोंगिना दरार मथोन ꯑꯩꯈꯣꯏꯒꯤ ꯖꯥꯔꯤꯕꯣꯟ ꯂꯥꯂꯥ ꯕꯖꯥꯔꯗ ꯌꯣꯡꯆꯥꯛꯅ ꯇꯥꯎꯊꯔꯦ ꯌꯦꯡꯉꯨ ꯁꯤ ꯌꯣꯡꯆꯥꯛ ꯌꯣꯡꯆꯥꯛ ꯃꯇꯝꯅꯤꯁꯦ ꯌꯣꯡꯆꯥꯛꯅ ꯋꯥꯏ ꯆꯥꯏꯔꯦ ꯃꯃꯜꯁꯨ ꯌꯥꯝ ꯍꯣꯡꯉꯤ ꯑꯩꯈꯣꯏꯒꯤ ꯀꯥꯔꯣꯠꯀꯤ ꯀꯥꯔꯣꯠ ꯐꯖꯩ ꯀꯥꯔꯣꯠꯇꯒꯤ ꯀꯥꯔꯣꯠ ꯀꯥꯡꯕꯨꯁꯤꯡꯅ ꯑꯩꯈꯣꯏ ꯌꯣꯡꯆꯥꯛ ꯃꯌꯥꯝ ꯄꯨꯔꯛꯅ ꯄꯤꯛ ꯊꯜꯂꯦ ꯁꯤ ꯀꯥꯔꯣꯠꯇꯒꯤ ꯀꯥꯔꯣꯠ ꯀꯌꯥ ꯀꯌꯥꯅꯣ ꯔꯥꯝꯆꯣꯟꯗꯤ ꯁꯤ ꯍꯣꯏꯅꯦ ꯍꯥꯎ ꯀꯥꯡꯕꯨꯅ ꯄꯨꯔꯛꯄꯅꯤ ꯔꯥꯝꯆꯣꯟꯗꯤ ꯁꯣꯟꯗ ꯑꯥꯁꯤꯌꯥꯁꯤꯡꯅ ꯌꯣꯡꯆꯥꯛ ꯉꯥꯛꯇꯅꯤꯁꯦ ꯃꯌꯥꯝ ꯌꯣꯡꯆꯥꯛ ꯐꯪꯗꯕ ꯃꯐꯝꯗ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯂꯥꯂꯥ ꯕꯖꯥꯔꯗ ꯌꯣꯡꯆꯥꯛ ꯂꯩꯕ ꯂꯥꯛꯄꯤꯌꯨ ꯌꯦꯡꯕꯤꯌꯨ yongchak हमने गारो था क्या कौन जगह गारमुड़ा और सी गारमुड़ा तक उनको तो लो ini nanti dia yongchak होता है कोई yongchak की मेला है तारे ऐसी ओके yongchak identityกับจากเล็กไหลยังอยู่พุทธมาเสร็จแล้วยังอยู่นั่นแกได้เลยดิบ่จะหุ้ยดิลองตื่นจากพุทธชนได้เลยกันนี่ตะกันยังอยู่ยกจังนะที่เมลาให้กันยกจังที่เมลายังอยู่Yongchak macam tu Yongchak cabai ho. Betul apa Alu Karbana, second hand Karbana. Saning baka susariye nuk nuk seningita